Lakhipuronline puthokchaba March ki tang 8 sagol se nimit ki Khomjinba Pao tabirase ahanbada maroi Pao Mantri Nipan galoinana Manik Saha Tripura ki Chief Minister oina ngarang wasak lokre Barak Tampak ta ahanba oina Silchar dagi Agartala phauba electric train chelagani Abir gi mahutta leina mahut sinduna Machugi Kumai Holi Silchar da pangthokre amasung Center for Performing Arts Tapesya gi kunithoi suba foundation de pangthokre Hauzik mapungoiba pau tabirase Prime Minister Narendra Modi Home Minister Amit Shah amasung BJP National President JP Nadda na saruk yakiba ऐतिहासिक ओइरबा थरोमा मदा ngarang March ki tang 9 Agartala gi Astabol Vivekananda Lampakta Dr. Manik Saha na luchingduna Mantri Nipan yauba BJP IPFT Chungsinna balengak wasak lokre Tripura gi Governor Satyadev Narayan Arjana Dr. Manik Sahabu Tripura ki Chief Minister oina Arun Mangak pagi wasak lahonke wasak laukiba atai Mantri Nipan adudi Ratan Lal Nath Pranajit Singha Roy Santona Chakma Susanta Chaudhary Tinku Rai, Vikas Dev Burma, Sudhangshu Das amasung Sukla Charan Nautiani. Wasak laubagi thoromaduda Kendra ki Mantri Pratima Bhomik, Assam ki CM Himanta Biswa Sarma, Manipur ki CM Nongthomba Biren Singh, Arunachal Pradesh ki CM Prema Khandu, Sikkim ki CM Prem Kumar Tamang, Manipur ki Mantri Laisangthem Susindro Maite amasung MP Biplop Kumar Dev, Tripura State BJP President Rajiv Bhattacharya na chingba saknaraba miyoi singna saruk jakhi Tauramda Susanta Chaudhary na Hindi da aduga Sukla Charan Nautia na Mamarol Kokborok ta wasak lokhi Dholai amasung Sipahi Jala District tagi Mantri amata yaukhidre aduga Mantri pham ahum hangduna leiri haina Agartala dagi RK Tarunjit na paudam lagle भारत के संविधान के प्रति सच्ची श्रद्धा और निष्ठा रखूंगा। भगवान नामे दृढ़ विश्वासेर सहित शपथ करिতেছি যে আইনত প্রতিষ্ঠিত ভারতীয় সংবিধানের প্রতি দৃঢ় বিশ্বাস ও অনুগতি রক্ষা করিব। শ্রী বিকারানন্দ বর্মা ভগবানের নামে দৃঢ় বিশ্বাসের সহিত শপথ করিতেছি যে আইনত শ্রী সুধাংশু দাস ভগবানের নামে দৃঢ় বিশ্বাসের সহিত শপথ করিতেছি যে আইনত প্রতিষ্ঠিত ভারতীয় সংবিধানের প্রতি শুক্লাচরণ নাউটিয়া পৈত বেরাগাই মতাইনি মঙ্গল সমাই দামের সাগর আইন রেগে খাজা ভারতীয় সংবিধানে Barak Tampak ta ahanba oina Silchar dagi Agartala phauba electric train chelagani BJP lengak na chatharakpa chakot thorangi sarukama oina Barak Tampak ta su khongthang asi laukalakpani haina Silchar gi MP Rajdeep Rai na phongdokre Hauzik cheliba train gi speed pungda kilometer chama tagi chama ka tara gi manungda cheliba si electric train asina pungda kilometer chama ka nifu dagi na chama ka yangkai phauba yang na chenduna chaurangna pung mari makhai dagi pung manga phauba gi manungda Agartala da thungba ngamlagani hairi ahan bagi oina Silchar dagi Agartala phauba chelaga matung tabada Silchar dagi Guwahati phauba electric train chelagani hairi
Basanta rituna changlakpaga iroinana leibaki mafam kayada mahausa gi chanabi amadi harau tayambaga loinana ngarang Barak Tampak ki mafam dasu holi pangthoknakre Silchar Arja Sanskriti Bodoni Samiti na silangtuna pangthokiba majugi kumai holi asida abir sijanabagi mahutta leingak abir ki mahut sinkre Kasar Lakhipur Khunaugi Maunaha Singna Sinlangduna Lakhipur Khunauda Yauseng Sports Pangthoknana Basem Saba Hokre Masigi Damakta Ngarang Ayukta Masing Yamkraba Maunaha Singna Chatuna Fuller Tol Mahadev Laisangdagi Maira Lauduna Purakre Tongan Bamasana Sing Kayaga Lunana Lakhipur Khunauda Thoromasi Pangthoklagani Ngarang Laibak Pokpa Numita Tripura gi Yelhomi Singi demand gi matangda Kendra gi Home Minister Amit Shah ga unakre Pradyut Kishore Dev Burmana luchingba Tipra Motha gi delegation kangbo aduga wari sanaraba matungda Yelhomi Singna taliba demand asi constitutional solution ama porakpada yanakre hairi Hiramasida interlocutor ama athuba matamda haptuna waroisin porakna naba honagadori Imphal gi Singjamai Wangma Khetri Laikai da Laiba Center for Performing Arts Tapasya gi Auditorium da Center asigi kunithoi suba Foundation Day ngarang pangthokre Toromasida Jawaharlal Nehru Manipur Dance Academy ki Director Pukhrambam Bilasna Chief Guest State Kala Academy Awardee Srimati S Noyon Sakhi Devina Guest of Honor amasung Ranganiketan gi Chairman Ajit Dasna President oibiki Thoramda Sangit Natak Awardee Singh Ustad Bismillah Khan Awardee amasung Amrit Awardee Singbu taramna oki Chief Guest ki warol piraduna Pukhrambam Bilasna Center asina lauriba thodang adubu thagatki loinana anoba production kaya puthok piraknaba ningsingki thorom gi loiselakpada anoba production ek copy ek syam play maipakna utki thorom aduda sagnaraba critic Laisram Memo Director Mutua Art Center Mutum Upendra Playwright Dr. Thokjom Chandra amasung columnist Dr. Rajkumar Gunachandra na chingba kayasu saruk jaki Aroibada maruiba pau amukhanna Mantri Nipan ga loinana Manik Saha Tripura gi Chief Minister oina ngarang wasak lokre Barak Tampak ta ahanba oina Silchar dagi Agartala phauba electric train chelagani Abir gi mahutta leina mahut sinduna Machugi Kumai Holi Silchar da pangthokre amasung Center for Performing Arts Tapasya gi kunithoi suba Foundation Day pangthokre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare